ꯏꯄꯥ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ ꯀꯨꯀꯤꯅ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯊꯧꯗꯣꯛ ꯂꯨꯄꯥ ꯂꯥꯈ 1 ꯄꯤꯔꯒ ꯌꯥꯅꯈ꯭ꯔꯦ꯫ ꯀꯣꯄꯤꯄꯥꯜꯅ ꯅꯥꯒꯥ ꯇꯥꯕ ꯈꯨꯟ 3 ꯀꯨꯀꯤꯁꯤꯡ ꯆꯪꯍꯟꯗꯕꯒꯤ ꯈꯣꯡꯖꯪ꯫ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 5ꯗ ꯂꯩꯃꯈꯣꯡ ꯄꯤꯑꯦꯁꯅ ꯀꯣꯜꯂꯤꯕ ꯀꯣꯟꯁꯥ ꯈꯨꯜꯗ ꯈꯨꯜꯂꯣꯟꯅꯔꯤꯕ ꯂꯩꯂꯣꯟ ꯋꯥꯏꯐꯩ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯚꯤꯂꯦꯖ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯥꯁꯇꯔ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯈꯨꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯛꯄ ꯂꯝꯒꯤ ꯆꯌꯦꯠꯅꯕ ꯋꯥꯍꯧꯗꯒꯤ ꯐꯨꯔꯝꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯔꯛꯄꯗ ꯑꯃꯨꯛꯀꯁꯨ ꯂꯩꯂꯣꯟ ꯋꯥꯏꯐꯩ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯅꯝꯐꯨꯗ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯈꯨꯜ ꯑꯅꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕ ꯐꯨꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯈꯨꯜ ꯑꯅꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯃꯦꯡꯂꯣꯡ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯣꯐꯤꯁ ꯑꯣꯏꯔꯤꯕ ꯀꯃꯤꯇꯤ ꯑꯣꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯦꯟꯁꯦꯟꯁꯇ꯭ꯔꯦꯜ ꯂꯦꯟ ꯀꯣꯄꯤꯄꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯜ ꯑꯁꯤꯗ ꯑꯇꯣꯞꯄ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯆꯪꯂꯛꯄꯗ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯃꯤꯇꯤ ꯑꯁꯤꯅ ꯉꯁꯤ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗꯅ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ UNC ꯑꯃꯁꯨꯡ ꯖꯣꯏꯟꯠ ꯇ꯭ꯔꯥꯏꯕꯁ ꯀꯥꯎꯟꯁꯤꯜꯅ ꯂꯧꯔꯛꯄ ꯐꯤꯔꯦꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯖꯣꯏꯟꯠ ꯇ꯭ꯔꯥꯏꯕꯁꯀꯤ ꯂꯝ ꯄꯨꯝꯅꯃꯛꯇ ꯀꯨꯀꯤꯁꯤꯡ ꯆꯪꯕꯗ ꯑꯊꯤꯡꯕ ꯊꯝꯂꯝꯕ ꯑꯗꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯌꯦꯡꯂꯗꯨꯅ ꯁꯁꯄꯦꯟ ꯇꯧꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯁꯤꯡꯅ ꯈꯨꯟꯗꯥꯕ ꯀꯣꯟꯁꯥꯈꯨꯜ ꯈꯨꯟꯗ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯗꯨꯅ ꯈꯨꯟ ꯑꯁꯤꯒꯤ ꯆꯤꯐ ꯑꯃꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯥꯎꯅ ꯈꯨꯟꯖꯥ ꯀꯌꯥ ꯇꯝꯊꯤꯅ ꯐꯨꯗꯔꯝꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯁꯣꯛꯂꯕꯁꯤꯡ ꯂꯥꯌꯦꯡꯅꯕ ꯀꯨꯀꯤꯁꯤꯡꯅ ꯂꯨꯄꯥ ꯂꯥꯈ 1 ꯄꯤꯕ ꯍꯥꯏꯅ ꯌꯥꯅꯈ꯭ꯔꯦ꯫ ꯉꯁꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ UNC ꯑꯃꯗꯤ ꯁꯗꯔ ꯍꯤꯜ ꯆꯤꯐ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯍꯤꯜꯀꯥ ꯑꯅꯤꯒꯤ ꯃꯔꯛꯀ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯃꯗꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯅꯕ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯂꯥꯌꯦꯡꯕꯗ ꯃꯇꯦꯡ ꯑꯣꯏꯅ ꯀꯨꯀꯤꯅ ꯂꯨꯄꯥ ꯂꯥꯈ 1 ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯅꯨꯡꯗ ꯅꯥꯒꯥꯁꯤꯡꯗ ꯄꯤꯕ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯀꯣꯟꯁꯥ ꯈꯨꯜ ꯑꯃꯗꯤ ꯂꯩꯂꯣꯟ ꯋꯥꯏꯐꯩ ꯈꯨꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯂꯝꯒꯤ ꯆꯌꯦꯠꯅꯕ ꯑꯁꯤꯗ ꯂꯨꯞ ꯑꯅꯤ ꯑꯁꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯌꯥꯅꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ 5ꯗ ꯀꯨꯀꯤꯁꯤꯡꯅ ꯀꯣꯟꯁꯥ ꯈꯨꯜꯗ ꯂꯥꯟꯗꯥꯔꯛꯇꯨꯅ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯇꯝꯊꯤꯅ ꯐꯨꯗꯔꯝꯕꯅꯤ꯫ ꯈꯨꯟ ꯑꯁꯤꯒꯤ ꯚꯤꯂꯦꯖ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯅꯥꯒꯥ ꯅꯨꯄꯤ ꯑꯃꯗ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜꯗ ꯌꯨꯝ ꯁꯥꯅꯕ ꯌꯨꯝꯐꯝ ꯊꯣꯜꯂꯤꯉꯩꯗ ꯀꯨꯀꯤꯁꯤꯡꯅ ꯂꯥꯛꯇꯨꯅ ꯅꯥꯒꯥ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯨꯕ ꯑꯃꯗꯤ ꯍꯛꯆꯥꯡ ꯁꯣꯛꯄꯒꯤ ꯊꯧꯗꯣꯛꯁꯤꯡꯁꯨ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯑꯃꯗꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯀꯃꯤꯇꯤ ꯑꯣꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯑꯦꯟꯁꯦꯟꯁꯇ꯭ꯔꯦꯜ ꯂꯦꯟ ꯀꯣꯄꯤꯄꯥꯜꯅ ꯉꯁꯤꯗꯒꯤ ꯏꯟꯄꯨꯏꯁ ꯂꯤꯌꯥꯡꯃꯩ ꯔꯣꯡꯃꯩ ꯑꯃꯗꯤ ꯖꯦꯃꯦꯁꯤꯡꯅ ꯈꯨꯟꯗꯥꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯑꯃꯠꯇ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯊꯝꯈꯤꯕꯅꯤ ꯑꯃꯗꯤ ꯀꯣꯄꯤꯄꯥꯜꯅ ꯊꯝꯂꯛꯂꯤꯕ ꯑꯊꯤꯡꯕ ꯑꯁꯤꯕꯨ UNC ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯥꯒꯥ ꯂꯨꯞ ꯀꯌꯥꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯛꯈꯤꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯅꯥꯒꯥꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯊꯝꯒꯅꯤ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯇꯥꯌꯣꯟꯅꯕꯗ UNCꯅ ꯅꯥꯒꯥꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯃꯗꯤ ꯁꯍꯤꯜꯀꯥꯅ ꯀꯨꯀꯤꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯁꯤꯛꯀꯤꯝꯒꯤ ꯂꯥꯆꯦꯟ ꯗꯤꯁꯇ꯭ꯔꯤꯛꯇ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯀꯦꯝꯞꯇ ꯆꯤꯡꯂꯩꯕꯥꯛ ꯃꯄꯩ ꯅꯟꯁꯤꯜꯂꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯑꯣꯏ 4 ꯁꯤꯔꯦ, 6 ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯐꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯂꯦꯐꯇꯦꯅꯦꯟꯠ ꯀꯔꯅꯦꯜ ꯄ꯭ꯔꯤꯠꯄꯥꯜ ꯁꯟꯙꯨ, GSO-1, ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ, ꯁ꯭ꯀ꯭ꯋꯥꯗ꯭ꯔꯣꯟ ꯂꯤꯗꯔ ꯑꯔꯥꯆꯤ, ꯕꯤꯔ-ꯕꯦꯇꯤꯌꯥꯔ ꯃꯆꯥꯅꯨꯄꯤ ꯑꯃꯥꯏꯔꯥ, ꯁꯕ-ꯙꯔꯝꯕꯤꯔ ꯁꯤꯄꯣꯏ ꯁꯥꯏꯅꯨꯗꯤꯟ ꯑꯃꯗꯤ ꯁꯤꯄꯣꯏ ꯁꯨꯅꯤꯂꯥꯜꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯍꯛꯆꯥꯡ ꯐꯪꯗꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ 3ꯗꯤ ꯂꯥꯟꯁ ꯅꯥꯏꯛ ꯃꯅꯤꯛ, ꯍꯕꯤꯜꯗꯥꯔ ꯂꯈꯋꯤꯟꯗꯔ ꯑꯃꯗꯤ ꯄꯣꯆꯔ ꯑꯚꯤꯁꯦꯛ ꯂꯈ꯭ꯔꯥꯅꯤ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯄꯗ ꯅꯟꯁꯤꯟꯈ꯭ꯔꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯀꯦꯝꯞ ꯑꯗꯨꯗ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯂꯦꯞꯇꯨꯅ ꯆꯠꯊꯔꯤ꯫ ꯑꯗꯨꯕꯨ ꯀꯦꯝꯞ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯆꯤꯡ ꯑꯣꯏꯕꯅ ꯑꯃꯁꯨꯡ ꯑꯣꯏꯔꯤꯕ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯔꯤ꯫ ꯗꯦꯀꯥ ꯂꯥꯛꯂꯦ, ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯔꯥꯎꯅ ꯑꯣꯛꯈ꯭ꯔꯦ, IDPꯁꯤꯡ ꯎꯅꯈ꯭ꯔꯦ, ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯇ꯭ꯋꯈ꯭ꯔꯦ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯂꯥꯏꯕ꯭ꯔꯦꯔꯤ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯒꯣꯕꯤꯟ ꯃꯣꯍꯟ ꯑꯃꯁꯨꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯕ꯭ꯌꯨꯔꯣ (IB)ꯒꯤ ꯗꯥꯏꯔꯦꯛꯇꯔ ꯇꯄꯟ ꯀꯨꯃꯥꯔ ꯗꯦꯀꯥ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11:30 ꯇꯥꯔꯛꯄꯗ ꯀꯣꯜꯀꯥꯇꯥꯗꯒꯤ ꯏꯟꯗꯤꯒꯣ ꯐ꯭ꯂꯥꯏꯠ ꯑꯃꯗ ꯏꯝꯐꯥꯜꯗ ꯊꯨꯡꯂꯕꯒ ꯍꯦꯂꯤꯀꯣꯞꯇꯔꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯄꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ CSO ꯂꯨꯆꯤꯡꯕꯁꯤꯡ, ꯚꯤꯂꯦꯖ ꯍꯦꯗꯃꯦꯟꯁꯤꯡꯅ ꯍꯔꯥꯎꯅ ꯑꯣꯛꯈ꯭ꯔꯦ꯫ ꯈꯣꯡꯆꯠ ꯑꯁꯤꯗ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ PK ꯁꯤꯡ, DGP ꯔꯥꯖꯤꯕ ꯁꯤꯡ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔ ꯗꯔꯨꯟ ꯀꯨꯃꯥꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯂꯣꯏꯅꯈꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯂꯨꯆꯤꯡꯕ ꯇꯤꯝꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁ ꯕꯦꯡꯛꯗ ꯂꯩꯕ 36AR ꯒꯤ ꯍꯦꯂꯤꯄꯦꯗꯇ ꯊꯨꯡꯕꯒ ꯄꯟꯊꯗꯨꯅ ꯅ꯭ꯌꯨ ꯂꯝꯀꯥꯒꯤ ꯗꯣꯔꯀꯥꯁ ꯕꯦꯡꯛꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯠꯇꯨꯅ ꯀꯦꯝꯞ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯛꯂꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥꯒ ꯍꯛꯊꯦꯡꯅꯅ ꯎꯅꯈꯤ꯫ ꯀꯦꯝꯞ ꯑꯁꯤꯗ ꯅꯨꯄꯤꯁꯤꯡꯒꯤ ꯐꯤꯔꯣꯜ ꯇꯨꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯒ ꯑꯉꯥꯡꯁꯤꯡꯕꯨ ꯃꯆꯤ ꯂꯩꯕ ꯆꯤꯟꯖꯥꯛ ꯄꯤꯖꯐꯝ ꯑꯣꯏꯒꯗꯕ ꯇ꯭ꯋꯈ꯭ꯔꯦ ꯁꯦꯟꯇꯔ ꯑꯃꯒ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯍꯥꯡꯗꯣꯛꯈꯤ꯫ ꯉꯁꯤ ꯍꯥꯡꯗꯣꯛꯂꯤꯕ ꯇ꯭ꯋꯈ꯭ꯔꯦ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯅꯨꯄꯤꯁꯤꯡꯒꯤ ꯇꯦꯂꯔꯤꯡ ꯁꯦꯟꯇꯔ ꯑꯁꯤ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯕꯨ ꯃꯇꯦꯡ
ꯄꯥꯡꯅꯕ ꯑꯃꯁꯨꯡ ꯅꯨꯄꯤꯁꯤꯡꯕꯨ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯂꯩꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯍꯥꯡꯗꯣꯛꯄꯅꯤ ꯍꯥꯏꯔꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯏꯟꯃꯦꯠꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯎꯅꯗꯨꯅ ꯇꯦꯡꯕꯥꯡ ꯄꯣꯠꯂꯝꯁꯤꯡ ꯄꯤꯕꯒ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯂꯨꯆꯤꯡꯕ ꯇꯤꯝꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯇꯨꯏꯕꯣꯡꯗ ꯂꯩꯕ ꯁꯥꯗꯕꯗ ꯃꯥꯟꯗꯞꯇ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇꯁꯨ ꯑꯃꯨꯛ ꯍꯛꯊꯦꯡꯅꯅ ꯆꯠꯈꯤ꯫ ꯀꯦꯝꯞ ꯑꯁꯤꯗꯁꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛ ꯀ꯭ꯔꯦꯁ ꯁꯦꯟꯇꯔꯁꯨ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯉꯥꯡꯁꯤꯡꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃꯁꯨ ꯑꯣꯏꯒꯗꯕ ꯃꯐꯝ ꯑꯃ ꯁꯪꯒꯥꯗꯨꯅ ꯀꯦꯝꯞ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯅꯤꯃꯛꯇ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ IDPꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏꯅ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯀꯦꯝꯞ ꯑꯅꯤꯁꯤꯒ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯪꯍꯜꯂꯤꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯌꯥꯎꯅ ꯇꯦꯡꯕꯥꯡ ꯄꯣꯠꯂꯝꯁꯤꯡ ꯑꯃꯁꯨꯡ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯅꯪꯍꯧꯅꯅ ꯔꯤꯚꯤꯌꯨ ꯇꯧꯈꯤ꯫ ꯀꯦꯝꯞ ꯑꯅꯤꯃꯛꯄꯨ ꯆꯂꯥꯏꯔꯤꯕ ꯀꯤꯌꯔꯇꯦꯀꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯅꯕꯒꯤꯗꯃꯛ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝꯁꯤꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯂꯨꯆꯤꯡꯕ ꯇꯤꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯗꯣꯔꯀꯥꯁ ꯕꯦꯡꯛꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒꯤ ꯍꯟꯗꯛ ꯔꯤꯖꯜ ꯂꯥꯎꯊꯣꯛꯈꯤꯕ ꯆꯍꯤꯁꯤꯒꯤ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ 12 ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯃꯥꯏ ꯄꯥꯛꯂꯛꯂꯕ ꯃꯍꯩꯔꯣꯏ 5 ꯁꯐꯗꯝꯅ ꯃꯥꯟꯗꯞꯇ ꯂꯩꯗꯨꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯡ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯗꯒꯤ ꯃꯥꯏ ꯄꯥꯛꯂꯛꯂꯕ ꯃꯍꯩꯔꯣꯏ 10ꯕꯨꯁꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯒꯤ ꯁꯛꯈꯪꯆꯦꯁꯤꯡ ꯌꯦꯟꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯀꯦꯝꯞ ꯑꯅꯤꯁꯤꯗꯒꯤ ꯈꯟꯒꯠꯂꯕ ꯀ꯭ꯂꯥꯁ 1 ꯑꯃꯁꯨꯡ 3ꯒꯤ ꯇꯣꯄꯔ ꯑꯅꯤꯗꯅ ꯑꯈꯟꯅꯕ ꯃꯅꯥꯁꯤꯡ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯝꯈꯤ꯫ 10,968 ꯁꯨꯔꯦ꯫ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯌꯥꯡꯒꯨꯟ ꯃꯄꯥꯗ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟ ꯀꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯏꯁꯤꯡꯅ ꯌꯨꯝꯁꯤꯡ ꯊꯨꯝꯖꯤꯟꯕꯗ ꯅꯠꯇꯅ ꯑꯉꯟ ꯐꯧꯁꯤꯡ ꯍꯥꯠꯈ꯭ꯔꯦ, ꯉꯥꯌꯣꯛ ꯐꯥꯔꯝꯁꯤꯡ ꯄꯥꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯡ ꯊꯥꯒꯤ 18-19 ꯗꯒꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯂꯦꯞꯇꯅ ꯆꯨꯈꯤꯕ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯒꯤ ꯌꯥꯎꯅ ꯃꯥꯌꯣꯛꯅꯔꯛꯂꯤꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯐꯥꯎꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯤꯡ 53,913 ꯁꯨꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯔꯤꯂꯤꯐ ꯑꯦꯟ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯊꯥꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯪ ꯑꯁꯤꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯏꯁꯤꯡ ꯏꯆꯥꯎꯅ ꯉꯔꯥꯡ ꯐꯥꯎꯕꯗ ꯈꯨꯜ ꯑꯃꯁꯨꯡ ꯂꯩꯀꯥꯏ 103 ꯁꯣꯛꯍꯜꯂꯝꯕꯗꯨ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯑꯇꯣꯞꯄ ꯈꯨꯜ ꯂꯩꯀꯥꯏ 71 ꯍꯦꯟꯒꯠꯂꯛꯇꯨꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡꯐꯝ ꯑꯁꯤ ꯐꯥꯎꯕꯗ ꯄꯨꯟꯅ ꯈꯨꯜ ꯂꯩꯀꯥꯏ 163 ꯁꯨꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯉꯔꯥꯡ ꯐꯥꯎꯕꯗ ꯏꯆꯥꯎ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯣꯛꯍꯟꯈꯤꯕ ꯌꯨꯝ 3,365 ꯈꯛꯇꯃꯛ ꯑꯣꯏꯔꯝꯕꯗꯨ ꯍꯧꯈꯤꯕ ꯄꯨꯡ 24 ꯃꯅꯨꯡꯗ ꯑꯅꯧꯕ ꯌꯨꯝ 8,112 ꯏꯆꯥꯎ ꯑꯁꯤꯅ ꯁꯣꯛꯍꯜꯂꯛꯄꯗꯒꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8:30 ꯇꯥꯔꯛꯄ ꯐꯥꯎꯕꯗ ꯑꯄꯨꯟꯕ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯌꯨꯝ ꯃꯁꯤꯡ 10,168 ꯁꯨꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯏꯆꯥꯎ ꯑꯁꯤꯅ ꯉꯔꯥꯡ ꯐꯥꯎꯕꯗ ꯃꯤꯑꯣꯏ 2 ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ 2 ꯑꯃꯒꯁꯨ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯔꯛꯄꯗꯒꯤ ꯄꯨꯟꯅ ꯃꯤꯑꯣꯏ 4 ꯁꯣꯛꯂꯦ꯫ ꯑꯗꯨꯒ ꯏꯁꯤꯡꯒꯤ ꯑꯀꯟꯕ ꯏꯆꯦꯜꯅ ꯆꯦꯟꯊꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏꯒꯤ ꯃꯁꯤꯡꯗꯤ ꯁꯨꯞꯅꯇꯒꯤ ꯑꯃꯈꯛꯇꯃꯛ ꯑꯣꯏꯔꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯉꯔꯥꯡ ꯐꯥꯎꯕꯗ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 1,937 ꯏꯚꯥꯀ꯭ꯌꯨꯑꯦꯠ ꯇꯧꯗꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯊꯥꯗꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯈꯤꯕ ꯄꯨꯡ 24ꯗꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ 1,313ꯒꯁꯨ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯊꯥꯡꯗꯣꯔꯛꯄꯒꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯐꯥꯎꯕꯗ ꯏꯆꯥꯎ ꯃꯥꯌꯣꯛꯅꯔꯕ ꯃꯤꯑꯣꯏ 2,918 ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯣꯏꯗꯕ ꯃꯐꯝꯗ ꯄꯨꯊꯣꯔꯛꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯏꯆꯥꯎ ꯑꯁꯤꯅ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯌꯨꯝ ꯀꯩꯁꯤꯡ ꯁꯣꯛꯍꯟꯕꯗ ꯅꯠꯇꯅ ꯁꯣꯛꯍꯟꯈꯤꯕ ꯀ꯭ꯔꯣꯞ ꯑꯦꯔꯤꯌꯥꯅ ꯉꯔꯥꯡ ꯐꯥꯎꯕꯗ 11.8 ꯍꯦꯛꯇꯔ ꯑꯣꯏꯔꯝꯕꯗꯨ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯍꯦꯛꯇꯔ 52.51ꯗꯁꯨ ꯁꯣꯛꯍꯜꯂꯛꯄꯗꯒꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡꯐꯝ ꯑꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯨꯟꯅ ꯍꯦꯛꯇꯔ 64.31 ꯌꯧꯅ ꯁꯣꯛꯍꯜꯂꯦ ꯍꯥꯏꯔꯤ꯫ ꯏꯝꯐꯥꯜ ꯏꯁ, ꯏꯝꯐꯥꯜ ꯋꯦꯁ, ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯌꯥꯎꯅ ꯖꯤꯔꯤꯕꯥꯝꯗꯁꯨ ꯏꯆꯥꯎ ꯑꯁꯤꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯉꯩꯒꯤ ꯆꯩꯔꯛꯇ ꯍꯧꯈꯤꯕ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 3ꯗꯒꯤ 4 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯣꯡꯕ ꯇꯨꯔꯦꯜ ꯃꯔꯤꯜꯗ ꯃꯐꯝ 4 ꯊꯣꯛꯅ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟ ꯀꯥꯏꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯌꯥꯡ ꯏꯝꯐꯥꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯍꯥꯡꯒꯨꯟꯗ ꯂꯩꯕ ꯑꯣꯏꯜ ꯄꯝꯞ ꯑꯃꯒꯤ ꯃꯃꯥꯡ ꯑꯣꯏꯔꯐꯅ ꯂꯩꯕ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯁꯨ ꯀꯥꯏꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨ ꯌꯥꯎꯅ ꯑꯀꯣꯏꯕꯒꯤ ꯃꯤꯌꯥꯝ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯛꯄꯗ ꯅꯠꯇꯅ ꯁꯥꯠꯄ ꯍꯧꯔꯛꯂꯕ ꯑꯉꯟ ꯐꯧ ꯎꯔꯤꯕ ꯂꯧꯐꯝꯁꯤꯡ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯉꯥꯌꯣꯛ ꯐꯥꯔꯝꯁꯤꯡꯁꯨ ꯏꯝꯐꯥꯜ ꯇꯨꯔꯦꯜꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯣꯡꯕ ꯇꯨꯔꯦꯜ ꯃꯔꯤꯜꯗ ꯀꯥꯏꯈꯤꯕ ꯃꯐꯝꯁꯤꯡꯗꯤ ꯈꯦꯇ꯭ꯔꯤ ꯑꯋꯥꯡ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯃꯁꯨꯡ ꯀꯣꯡꯕ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏꯒꯤ ꯃꯄꯥ ꯌꯥꯎꯔꯤ꯫ ꯑꯗꯨꯒ ꯀꯣꯡꯕ ꯇꯨꯔꯦꯜꯒꯤ ꯃꯈꯥꯔꯣꯝꯗ ꯕꯥꯁꯤꯈꯣꯡ, ꯀꯣꯡꯕ, ꯏꯔꯣꯡ ꯑꯃꯗꯤ ꯇꯥꯈꯣꯛ ꯃꯄꯥꯜ ꯃꯤꯇꯩ ꯄꯥꯡꯒꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯁꯨ ꯇꯣꯔꯕꯥꯟ ꯀꯥꯏꯕꯗꯒꯤ ꯌꯨꯝ ꯈꯛꯇ ꯅꯠꯇꯅ ꯂꯧꯕꯨꯛ ꯑꯃꯁꯨꯡ ꯏꯪꯈꯣꯜꯁꯤꯡꯁꯨ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯀꯣꯡꯕ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯑꯃꯗꯤ ꯀꯣꯡꯕ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏꯗ ꯇꯨꯔꯦꯜ ꯂꯧꯅꯝꯕꯥꯜ ꯀꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯏꯁꯤꯡꯅ ꯌꯨꯝ 50 ꯔꯣꯝ ꯊꯨꯝꯖꯤꯟꯈꯤꯕꯗ ꯅꯠꯇꯅ ꯉꯥꯌꯣꯛ ꯐꯥꯔꯝꯁꯤꯡꯁꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯦ꯫ ꯀꯣꯡꯕ, ꯏꯔꯣꯡ ꯑꯃꯗꯤ ꯇꯥꯈꯣꯛ ꯃꯄꯥꯜ ꯔꯣꯝꯗꯁꯨ ꯇꯨꯔꯦꯜꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯄ ꯏꯁꯤꯡꯅ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯌꯨꯝꯁꯤꯡꯗꯤ ꯀꯥ ꯍꯦꯟꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯅꯥ-ꯃꯁꯤꯡ ꯊꯥꯔꯤꯕ ꯏꯪꯈꯣꯜ, ꯉꯥꯌꯣꯛ ꯐꯥꯔꯝ ꯈꯔꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯦ꯫ ꯆꯩꯔꯛꯁꯤꯗ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯍꯥꯡꯒꯨꯟꯗ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 2 ꯔꯣꯝ ꯇꯥꯔꯛꯄꯗꯒꯤ ꯍꯧꯔꯗꯨꯅ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯂꯩꯔꯥꯏ
ꯐꯨꯠ 25 ꯔꯣꯝ ꯀꯥꯏꯕꯗꯒꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯁꯤꯡꯅ ꯃꯌꯥꯏ ꯂꯝꯕꯤ ꯃꯊꯛꯇ ꯄꯥꯊꯣꯛꯂꯒ ꯆꯦꯟꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯌꯨꯝ 60 ꯔꯣꯝ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯟꯕꯇ ꯅꯠꯇꯅ ꯂꯧ ꯄꯔꯤ 60 ꯔꯣꯝꯒꯤ ꯆꯥꯡ ꯑꯣꯏꯒꯗꯕ ꯉꯥꯌꯣꯛ ꯐꯥꯔꯝꯁꯤꯡꯁꯨ ꯊꯨꯝꯖꯤꯟꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯔꯣꯝ ꯇꯥꯔꯛꯄꯗ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯀꯥꯏꯈ꯭ꯔꯤꯕ ꯃꯐꯝ ꯑꯗꯨ ꯎ ꯋꯥ ꯑꯃꯁꯨꯡ ꯐꯛꯂꯣꯡ ꯁꯤꯖꯤꯟꯅꯗꯨꯅ ꯊꯤꯡꯖꯤꯟꯅꯕ ꯃꯦꯟꯁꯤꯟꯅꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯏꯁ ꯑꯃꯁꯨꯡ ꯋꯦꯁ ꯐꯥꯎꯅ ꯆꯦꯜꯂꯤꯕ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯁꯤꯡ ꯀꯥꯏꯗꯨꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯝꯕꯁꯤꯡꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯁꯦꯝꯖꯤꯟꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯒꯤ ꯐꯤꯚꯝ ꯍꯟꯊꯔꯛꯂꯦ꯫ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯑꯣꯏꯅ ꯉꯔꯥꯡ ꯑꯍꯤꯡ ꯐꯥꯎꯕꯗ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯈꯤꯕꯗꯨ ꯉꯁꯤꯒꯤ ꯑꯣꯏꯅ ꯅꯣꯡ ꯆꯨꯕꯒꯤ ꯆꯥꯡ ꯈꯔ ꯍꯟꯊꯈꯤꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯋꯥꯡꯈꯠꯂꯛꯈꯤꯗ꯭ꯔꯤ, ꯑꯗꯨꯕꯨ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟ ꯀꯥꯏꯔꯛꯀꯅꯤ ꯆꯤꯡꯅꯕ ꯃꯐꯝꯁꯤꯡꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯅꯔꯤ꯫ ꯃꯅꯤꯋꯨꯗ ꯐꯤꯂꯝꯒꯤ ꯑꯦꯛꯇꯔ ꯈꯥꯕꯒꯤ ꯄꯣꯁꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯑꯩ ꯁꯦꯡꯗꯣꯛꯈꯤꯕ ꯂꯩꯇꯦ, ꯀꯩ ꯃꯔꯝꯒꯤ ꯁꯦꯡꯗꯣꯛꯇꯣꯏꯅꯣ ꯍꯥꯏꯖꯤꯕꯣ? ꯀꯛꯆꯤꯡꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯜ ꯂꯃꯟ ꯌꯥꯅꯔꯒ ꯑꯩ ꯆꯠꯄꯅꯤ, ꯆꯠꯅꯩ ꯍꯥꯏꯕꯩ ꯍꯪꯉꯣ ꯀꯛꯆꯤꯡꯒꯤ ꯃꯤꯁꯤꯡꯗ꯫ ꯁꯦꯡꯗꯣꯛꯄꯗꯤ ꯑꯩꯅ ꯄꯨꯟꯁꯤꯗ ꯁꯦꯡꯗꯣꯛꯑꯣꯏ, ꯀꯦꯛ ꯀꯛꯄꯁꯤꯕꯨ ꯑꯩꯅ ꯑꯍꯥꯟꯕꯔꯣ? ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯄꯅꯦ, ꯑꯩꯅ ꯌꯨ ꯊꯛꯆꯟꯗꯅ ꯏꯁꯩ ꯁꯤꯟꯖꯤꯟꯗꯅ ꯃꯌꯥꯝꯗ ꯌꯦꯠꯄ ꯅꯠꯇꯦ, ꯆꯝꯅ ꯆꯠꯂꯒ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯕꯅꯦ꯫ ꯀꯛꯆꯤꯡꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯅꯥꯒꯤ ꯀꯔꯤ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯑꯃꯅ ꯇꯧꯔꯤꯗꯣ ꯍꯥꯟꯅ ꯊꯤꯒꯠꯂꯣ, ꯑꯗꯨꯒ ꯋꯥ ꯉꯥꯡꯉꯣ꯫ ꯅꯨꯄꯤ ꯑꯅꯤ ꯅꯣꯡꯃꯇꯗ ꯍꯣꯡꯕꯗꯩ ꯁꯦꯡꯗꯣꯛꯍꯟꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯑꯩ ꯑꯦꯜꯕꯝ ꯐꯤꯂꯝ ꯀꯨꯝꯃꯦ ꯍꯥꯏꯕꯩ ꯆꯥꯟꯁ ꯂꯧꯔꯤꯔꯣ? FB ꯏꯟꯁꯇꯥꯗ ꯈꯨꯕꯤꯒꯤ ꯏꯔꯥꯡ ꯁꯥꯒꯠꯀꯅꯣ, ꯆꯠꯅꯕꯤ ꯍꯥꯟꯅ ꯊꯤꯒꯠꯂꯣ ꯑꯗꯨꯒ ꯋꯥ ꯉꯥꯡꯉꯣ꯫ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ ꯁꯦꯠꯂꯤꯖꯦ ꯃꯩꯇꯩ ꯐꯤꯖꯣꯜ ꯅꯠꯇꯦ, ꯄꯪꯌꯦꯡ ꯌꯦꯡꯖꯤꯜꯂꯛꯀꯅꯣ꯫ ꯀꯣꯠ ꯂꯤꯠꯇꯕꯤꯗ ꯈꯝꯁꯟ ꯆꯠꯄ ꯐꯩꯖꯣꯝ ꯁꯦꯠꯂ ꯄ꯭ꯔꯦꯁ ꯀꯣꯟꯐꯔꯦꯟꯁ ꯂꯥꯛꯑꯣ꯫